ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯟ ꯀꯤ ꯕꯥꯠꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯍꯦꯛ ꯍꯦꯛ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗꯗꯤ ꯑꯩꯍꯥꯛ ꯑꯃꯦꯔꯤꯀꯥꯗ ꯂꯩꯒꯅꯤ ꯊꯕꯛ ꯈꯔ ꯆꯤꯟꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯒ ꯎꯅꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯃꯤꯌꯥꯝꯒꯤ ꯊꯧꯖꯥꯜꯅ ꯑꯩꯍꯥꯛꯀꯤ ꯄꯥꯡꯒꯜꯁꯨ ꯍꯥꯞꯂꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯦ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯏꯕꯤꯔꯛꯄ ꯆꯤꯊꯤꯁꯤꯡꯗ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯏ ꯃꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯕꯁꯨ ꯑꯩꯍꯥꯛꯇꯤ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯈꯥꯡ ꯀꯟꯕꯒꯤ ꯊꯧꯅꯥꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯉꯛꯆꯈꯤ ꯑꯆꯧꯕ ꯄꯥꯟꯗꯝ ꯀꯌꯥ ꯑꯆꯧꯕ ꯁꯤꯡꯅꯕ ꯀꯌꯥꯗꯨ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯁꯤꯡꯅꯕ ꯄꯨꯝꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯑꯆꯧꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯂꯥꯛꯂꯤ ꯁꯥꯏꯀ꯭ꯂꯣꯟ ꯕꯤꯄꯔꯖꯣꯏꯅ ꯀꯠꯆꯀꯤ ꯃꯐꯝ ꯀꯌꯥꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤ ꯀꯠꯆꯀꯤ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯠꯆꯀꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯆꯍꯤ ꯍꯥꯏꯕꯗꯤ ꯑꯁꯥꯔꯤ ꯕꯤꯖ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯀꯠꯆꯇ ꯏꯉꯥꯒꯤ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯈꯨꯗꯝꯅꯤ ꯑꯩꯍꯥꯛꯅ ꯀꯠꯆꯀꯤ ꯃꯐꯝ ꯀꯌꯥꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯃꯈꯣꯏꯒ ꯎꯅꯅꯕꯒꯤ ꯁꯦꯕꯥ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯖꯈꯤ ꯗꯤꯀꯦꯠ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯌꯨꯍꯥꯔ ꯍꯥꯕꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕꯗꯨꯗ ꯀꯠꯆ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯖꯤꯂꯥ ꯑꯃ ꯑꯣꯏꯔꯦ ꯁꯥꯏꯀ꯭ꯂꯣꯟ ꯕꯤꯄꯔꯖꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕꯁꯤꯗꯒꯤꯁꯨ ꯀꯠꯆꯀꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯃꯔꯨꯞꯁꯤꯡ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯚꯥꯔꯠꯅ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯊꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯧꯅꯥ ꯍꯦꯟꯒꯠꯍꯟꯈꯤꯕꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯈꯨꯗꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯅꯕꯒꯤ ꯑꯆꯧꯕ ꯄꯥꯝꯕꯩꯗꯤ ꯃꯍꯧꯁꯥꯕꯨ ꯉꯥꯛꯁꯦꯟꯕ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯏ ꯃꯔꯝꯁꯤꯅ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯀꯦꯠꯆ ꯗ ꯔꯦꯟꯅꯆꯤꯡꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯤ ꯃꯃꯥꯡ ꯊꯥꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯁ꯭ꯇꯥꯔꯠ ꯑꯞꯁꯀꯤ ꯃꯔꯝꯗ ꯅꯩꯅꯈꯤ ꯍꯟꯗꯛꯁꯨ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯈꯣꯝꯖꯤꯜꯂꯤ ꯍꯥꯏꯅ ꯆꯤꯊꯤ ꯏꯕꯤꯔꯛꯏ ꯇꯨꯜꯁꯤꯔꯥꯝ ꯌꯥꯗꯕ ꯀꯧꯕ ꯂꯨꯛꯇꯥꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯕ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯕꯥꯟꯗꯥ ꯑꯃꯁꯨꯡ ꯕꯨꯂꯦꯟꯈꯟꯗꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤ ꯃꯁꯤ ꯀꯣꯛꯅꯕ ꯇꯨꯜꯁꯤꯔꯥꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯦꯂꯀꯥꯗ ꯄꯨꯈ꯭ꯔꯤ 90 ꯍꯦꯟꯅ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯐꯪꯍꯟꯈ꯭ꯔꯦ ꯇꯨꯜꯁꯤꯔꯥꯝꯒꯤ ꯄꯥꯟꯗꯝꯗꯤ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡꯅ ꯂꯧꯕꯨꯛꯇ ꯈꯨꯡꯒꯪꯒꯤ ꯏꯁꯤꯡꯅ ꯈꯨꯡꯒꯪꯗ ꯂꯩꯍꯟꯕ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯂꯩꯅꯨꯡꯒꯤ ꯏꯁꯤꯡꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯦ ꯌꯨꯄꯤꯒꯤ ꯍꯥꯄꯨꯔ ꯖꯤꯂꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯪꯂꯨꯔꯕ ꯇꯨꯔꯦꯜ ꯑꯃꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯦ ꯃꯐꯝꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯤꯝ ꯀꯧꯕ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯝꯃꯦ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯗꯨ ꯀꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤ ꯀꯌꯥꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯅꯔꯤ ꯃꯃꯩꯊꯪꯗ ꯅꯤꯝ ꯇꯨꯔꯦꯜꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯦ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝꯗꯨꯅ ꯑꯃ꯭ꯔꯤꯠ ꯁꯔꯣꯕꯔ ꯑꯣꯏꯅ ꯁꯦꯝꯒꯠꯂꯦ ꯃꯔꯨꯞꯁꯤꯡ ꯇꯨꯔꯦꯜ ꯏꯁꯤꯡꯈꯣꯡ ꯄꯨꯈ꯭ꯔꯤꯅꯆꯤꯡꯕꯁꯤ ꯁꯨꯞꯅꯒꯤ ꯏꯁꯤꯡ ꯍꯧꯔꯛꯐꯝ ꯑꯣꯏꯕꯗ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯒꯁꯨ ꯃꯔꯤ ꯂꯩꯅꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨ ꯗꯤꯀꯦꯠ 5ꯒꯤ ꯃꯇꯨꯡꯗ ꯅꯤꯜꯋꯟꯗꯦ ꯗꯥꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯐꯪꯍꯟꯕꯗꯒꯤ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯣꯂꯤ ꯗꯤꯋꯥꯂꯤꯒꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡ ꯏꯁꯤꯡ ꯌꯣꯛꯁꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤꯗꯤ ꯁꯇ꯭ꯔꯄꯇꯤ ꯁꯤꯕꯥꯖꯤ ꯃꯍꯥꯔꯥꯖꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯁꯇ꯭ꯔꯄꯇꯤ ꯁꯤꯕꯥꯖꯤ ꯃꯍꯥꯔꯥꯖꯒꯤ ꯊꯧꯅꯥ ꯐꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯍꯩꯕ ꯊꯕꯛ ꯁꯤꯟꯗꯣꯛꯄ ꯍꯩꯕ ꯑꯁꯤꯗꯒꯤ ꯇꯝꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯗꯣꯛꯅ ꯏꯁꯤꯡꯒꯤ ꯃꯔꯝꯗ ꯊꯕꯛ ꯁꯤꯟꯗꯣꯛꯄ ꯑꯃꯗꯤ ꯏꯁꯤꯡ ꯂꯥꯟꯃꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯚꯥꯔꯠꯀꯤ ꯄꯨꯋꯥꯔꯤꯒꯤ ꯃꯒꯨꯟ ꯉꯥꯛꯂꯤ ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯏꯁꯤꯡꯒꯤ ꯂꯥꯟꯕꯟꯁꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯁꯤꯗ ꯐꯥꯎꯕ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯊꯥ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯁꯇ꯭ꯔꯄꯇꯤ ꯁꯤꯕꯥꯖꯤꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯍꯧꯈꯤꯕꯒꯤ ꯆꯍꯤ 450 ꯁꯨꯈ꯭ꯔꯦ ꯃꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤ ꯃꯔꯨꯑꯣꯏꯅ
ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯔꯥꯏꯒꯔ ꯖꯤꯂꯥꯗ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ 2013ꯗ ꯑꯩꯍꯥꯛ ꯔꯥꯏꯒꯔ ꯆꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯕꯥꯖꯤ ꯃꯍꯥꯔꯥꯖꯒꯤ ꯃꯐꯝꯗꯒꯤ ꯄꯣꯔꯝ ꯁꯤꯟꯕ ꯍꯩꯕ ꯇꯝꯖꯁꯤ, ꯃꯁꯤꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯥꯡ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, 2015 ꯐꯥꯎꯕꯗ ꯚꯥꯔꯠꯁꯤ ꯇꯤꯕꯤ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯇꯝ ꯑꯃꯗ ꯏꯃꯨꯡ ꯑꯃꯗ ꯇꯤꯕꯤ ꯅꯥꯕ ꯃꯤ ꯌꯥꯎꯔꯛꯄꯗ ꯂꯥꯞꯅ ꯂꯥꯞꯅ ꯆꯦꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯒꯤ ꯇꯤꯕꯤꯁꯤ ꯃꯨꯊꯠꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯤ꯫ ꯅꯩꯅꯤꯇꯥꯜꯒꯤ ꯁ꯭ꯔꯤꯃꯥꯟ ꯗꯤꯀꯔ ꯁꯤꯡ ꯃꯦꯋꯥꯔꯤ, ꯀꯅꯧꯔꯒꯤ ꯁ꯭ꯔꯤꯃꯥꯟ ꯖꯥꯟ ꯁꯤꯡꯍꯖꯤ, ꯃꯈꯣꯏꯅꯁꯨ ꯇꯤꯕꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯌꯣꯛꯄꯤꯔꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯜꯂꯤ꯫ ꯆꯍꯤ 9 ꯉꯥꯏꯔꯤꯕ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯏꯆꯥꯅꯨꯄꯤ ꯅꯂꯤꯅꯤ ꯁꯤꯡꯍꯅ ꯃꯁꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯅ ꯇꯤꯕꯤꯅ ꯅꯥꯔꯕ ꯑꯅꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯁꯨꯝꯅ MP ꯒꯤ ꯆꯍꯤ 18 ꯁꯨꯔꯕꯤ ꯃꯤꯅꯥꯛꯁꯤ, ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯍꯤ 13 ꯁꯨꯔꯕ ꯕꯁꯋꯔ ꯃꯨꯈꯔꯖꯤ, ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯃꯤꯁꯟꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ꯫ ꯖꯄꯥꯟꯒꯤ ꯃꯤꯌꯥꯋꯥꯀꯤ ꯇꯦꯛꯅꯤꯛꯁꯤ ꯂꯝ ꯂꯩꯇꯕ ꯃꯐꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯥꯝꯕꯩ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛꯁꯤꯅ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯎꯃꯪ ꯑꯣꯏꯍꯟꯕ ꯄꯥꯝꯕꯩꯅꯤ, ꯂꯣꯏꯅꯅ ꯗꯤꯀꯦꯠ 2-3ꯒꯤ ꯃꯅꯨꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯃꯨꯛꯀꯤ ꯂꯩꯍꯥꯎ ꯁꯦꯝꯕ ꯉꯝꯕ ꯇꯤꯜ ꯀꯥꯡ ꯀꯌꯥꯃꯨꯛ ꯄꯣꯛꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯚꯥꯔꯠꯇꯁꯨ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯀꯦꯔꯂꯥꯒꯤ ꯑꯣꯖꯥ ꯁ꯭ꯔꯤꯃꯥꯟ ꯔꯥꯐꯤꯔꯥꯝ ꯅꯥꯊꯅ ꯍꯥꯔꯕꯦꯜ ꯒꯥꯔꯗꯦꯟ ꯑꯃ ꯁꯦꯝꯒꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯒꯥꯔꯗꯦꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯖꯣꯟ ꯑꯣꯏꯔꯦ꯫ ꯃꯤꯌꯥꯋꯥꯀꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯅꯤ ꯐꯣꯔꯦꯁꯠ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯕꯤꯗ꯭ꯌꯥ ꯋꯥꯃꯟ ꯊꯣꯜꯂꯤ꯫ ꯃꯤꯌꯥꯋꯥꯀꯤ ꯎꯃꯪꯁꯤꯡꯁꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯁꯦꯝꯕ ꯌꯥꯏ, ꯁꯍꯔꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯒꯨꯖꯔꯥꯠꯀꯤ ꯀꯦꯋꯥꯔꯤꯌꯥ, ꯑꯦꯛꯇꯥ ꯅꯒꯔꯗ ꯃꯤꯌꯥꯋꯥꯀꯤ ꯐꯣꯔꯦꯁꯠ ꯑꯩꯍꯥꯛꯅ ꯍꯧꯗꯣꯛꯆꯈꯤ꯫ ꯀꯆꯇꯁꯨ 2001ꯒꯤ ꯌꯨꯍꯥꯔ ꯍꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯤꯌꯥꯋꯥꯀꯤ ꯊꯧꯔꯝꯁꯤꯗ ꯅꯤꯡꯁꯤꯡ ꯎꯃꯪ ꯑꯃ ꯁꯦꯝꯒꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯝꯕꯥꯖꯤ ꯑꯃꯗꯤ ꯄꯋꯥꯒꯔꯗꯁꯨ ꯃꯤꯌꯥꯋꯥꯀꯤ ꯃꯦꯊꯠꯅ ꯄꯥꯝꯕꯤ ꯊꯥꯔꯤ꯫ ꯑꯩꯍꯥꯛꯅ ꯈꯪꯖꯕꯗ ꯂꯈꯅꯧꯒꯤ ꯑꯂꯤꯒꯟꯖꯗꯁꯨ ꯃꯤꯌꯥꯋꯥꯀꯤ ꯎꯃꯪ ꯁꯦꯝꯒꯠꯂꯤ ꯍꯥꯏꯅ ꯇꯥꯖꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 4 ꯃꯨꯝꯕꯥꯏ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯝꯁꯤꯡꯗ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯎꯃꯪ 60ꯃꯨꯛꯀꯤ ꯃꯊꯛꯇ ꯁꯦꯝꯒꯠꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯄꯥꯝꯅꯔꯤ꯫ ꯁꯤꯡꯒꯥꯄꯨꯔ, ꯄꯦꯔꯤꯁ, ꯑꯁꯇ꯭ꯔꯦꯂꯤꯌꯥ, ꯃꯥꯂꯦꯁꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝꯅ ꯃꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩ ꯑꯁꯤꯅ ꯑꯗꯣꯝꯁꯨ ꯏꯁꯥꯒꯤ ꯂꯝ ꯑꯃꯗꯤ ꯃꯍꯧꯁꯥꯕꯨ ꯄꯨꯡꯁꯪ ꯁꯪꯅ ꯑꯃꯗꯤ ꯂꯨ ꯅꯥꯟꯅ ꯊꯝꯕꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯖꯝꯃꯨ ꯀꯁꯃꯤꯔꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯄꯟꯅꯔꯤ꯫ ꯂꯝ ꯀꯣꯏꯕ ꯍꯦꯟꯒꯠꯂꯛꯄꯒꯤꯕꯨ ꯑꯣꯏꯔꯣ, G20ꯒꯤ ꯊꯧꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅꯕꯨ ꯑꯣꯏꯔꯣ, ꯀꯁꯃꯤꯔꯒꯤ ꯅꯥꯗꯥꯔꯨꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯁꯨ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯟꯖꯈꯤ꯫ ꯍꯧꯖꯤꯛ ꯀꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯂꯥ ꯖꯤꯂꯥꯅ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯃ ꯑꯃꯨꯛ ꯎꯠꯂꯤ꯫ ꯕꯥꯔꯥꯃꯨꯂꯥꯗ ꯁꯪꯒꯣꯝꯒꯤ ꯄꯣꯠꯊꯣꯛꯁꯤ ꯏꯋꯥꯠ ꯋꯥꯠꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯗꯦꯔꯤꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯕꯤꯔꯤꯕꯁꯤ ꯏꯆꯜ ꯏꯁꯔꯠ ꯅꯕꯤꯅꯤ꯫ ꯏꯁꯔꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯏꯔꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯔ ꯁꯤꯁꯇꯔ ꯗꯦꯔꯤ ꯐꯥꯔꯝ ꯂꯤꯡꯈꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯪꯒꯣꯝ ꯂꯤꯇꯔ 150 ꯍꯦꯟꯅ ꯌꯣꯟꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯄꯣꯔꯒꯤ ꯋꯥꯁꯤꯝ ꯑꯅꯥꯌꯠꯅꯁꯨ ꯂꯤꯇꯔ 200ꯗꯒꯤ ꯍꯦꯟꯅ ꯌꯣꯜꯂꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯕꯤꯗ ꯍꯨꯏꯁꯦꯟꯁꯨ ꯗꯦꯔꯤꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯕꯥꯔꯥꯃꯨꯂꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯤꯇꯔ 5.5 ꯍꯦꯟꯅ ꯄꯨꯊꯣꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2.5-3 ꯃꯐꯝꯁꯤꯗ ꯗꯦꯔꯤ ꯌꯨꯅꯤꯠ 500 ꯍꯦꯟꯅ ꯊꯝꯂꯦ꯫ ꯕꯥꯔꯥꯃꯨꯂꯥꯒꯤ ꯗꯦꯔꯤ ꯏꯟꯗꯁꯇ꯭ꯔꯤꯅ ꯇꯥꯛꯂꯤꯕꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯁꯤꯅ ꯄꯥꯟꯗꯝ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯊꯥ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯇꯥꯕ ꯐꯪꯉꯦ꯫ ꯚꯥꯔꯠꯀꯤ ꯇꯤꯝꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯤꯃꯦꯟꯁ ꯖꯨꯅꯤꯌꯔ ꯑꯦꯁꯤꯌꯥ ꯀꯞ ꯂꯧꯗꯨꯅ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯗꯨꯅ
हेन्ना लेमजनफम ओइहनखि था असिदा अैखोइगी मेन्स हॉकी टीमनसु जूनियर एशिया कप लौब ngamखि मसिगा लोइनना टूर्नामेंट असिगी पुवारीदा ख्वाइदगी यामना माइ पाकपा ngamba asi अैखोइना ओइरे जूनियर शूटिंग वर्ल्ड कप तसु जूनियर टीमना फजब परफॉर्मेंस पीखि भारत की टीमना टूर्नामेंट असिदा अहानबा मफम कनखि टूर्नामेंट असिगी गोल्ड मेडल पुमनमकी 20% भारत न फंगबा ngamखि जून था असिदा एशियन अंडर 20 एथलेटिक्स चैंपियनशिप पांगथोखि मसिदसु भारतना लेबाक 95 गी मनुंगदा टॉप 3 गी मफम कनखि मरुपसिंग हानदी इंटरनेशनल इवेंटसिंग पांगथोई खंगलबसु भारत की ममिंग असि उबा फंगलमदबने अदुबु हौजिक्ति सुबनतंगी चयोल खरगी ममांगी लिस्ट असि असुकी मतिक यामख्रे मसि अैखोइगी नहासिंगी पांगलने साना खोनबगी इवेंट खरग लोइनना कॉम्पिटिशन खरददी भारतना अहानबा ओइना सरुक यारी लोंगजमता श्री शंकर मुरलीना पेरिस डायमंड लीगता ब्रोंज मेडल फंगबा ngamki मसिगी टूर्नामेंट असिदा भारतना फंगबा मेडल अहानबने असुमना अंडर 17 वुमेन रेसलिंग टीमना किर्गिस्तानदा माइ पाकपा ngamki अैना एथलेटसिंग मखोइगी ममा मपा कोच पुमनमकपु थागतपा फोंदोकजरी मरुपसिंग इंटरनेशनल इवेंटसिंगदा माइ पाकपा ngamlakliba asi सानरुइसिंगना स्टेट लेवलगी थाकता होनबा कनबनने ngasi लेबाक असigi स्टेट कयादा इनोट अमगा लोइनना टूर्नामेंट कया पांगथोकले मसिदा सानरुइसिंगना माइ पाकपा अमदि माइथीबदगी तंबा याबा कया अमा तंबा फंगे खुदम ओइना हाइरबदा हंदक उत्तर प्रदेशता खेलो इंडिया यूनिवर्सिटी गेम्स पांगथोके नहासिंगदा थौना लिंगजेल इनोट अमा उबा फंगे मसिदा अैखोइगी नहासिंगना रेकॉर्ड 13 थुगाइबा ngamki मसिदा पंजाब यूनिवर्सिटी अमृतसर की गुरु नानक देव यूनिवर्सिटी अमसुंग कर्नाटका की जैन यूनिवर्सिटी ना मेडल तेलीदा मथंग सिटना अहानबा अनिसुबा अमसुंग अहुमसुबा मफम कनखि मरुप सिंह असिगुंबा टूर्नामेंट सिंह असिना मरम ओइरगा नहा सानरुई कयागी इंस्पायरिंग स्टोरीज कया थोरई खेलो इंडिया यूनिवर्सिटी गेम्स ता रोइंग मसानदा असम की कटन यूनिवर्सिटी की अनियतम राजकुमारना दिव्यांग सानरोई अहानबा ओइखि बरकातुला यूनिवर्सिटी की निधि पवेयाना खुउदा अरुबा असोकपा लेना लेना शॉटपट्टा गोल्ड मेडल लौखि सावित्रीबाई फुले पुणे यूनिवर्सिटी की शुभम भंडारीबु खुनिंगदा सोकपना मरम ओइदुना ममांग चहीदा बेंगलुरुदा माइथीबा नंखि अदुबु हंदक महाकना स्टीपल चेस्टा गोल्ड मेडलिस्ट ओइबा ngamखि बर्दवान यूनिवर्सिटी की सरस्वती पुंडू महाक कबाडी टीम की कैप्टेन ने महाकना अवाब कया मायोकनदुना मफम असि यौरखिबने फजब परफॉर्मेंस पीबा ngamba एथलेट्स कया टॉप स्कीम की खुदोंग चाब कया फंगले अैखोइगी सानरुइसिंगना सानरिबा मखै हेना अफब पुरकने अैगी नुंगसिजरबेरी बाक्सा सिंह जून 18 सु लाकदौरे हंदकसु मालेमगी काचिन कोया थुंगना मियामना इंटरनेशनल योग डे खौरांगना ngainari हंदकी योग डे असिगी थीम दे योग फॉर वासुदेव कुटुंबकम हाइबदे मालेम अमा इमुंग अमा हाइबगी मतौगुम पुमनमक्की याइफनबा योग हाइब असिने योगन पुमनमक्पु अमत्त ओइना पुनसिल्ले हंदकसु लैबाक असिगी मफम कयादा योगगा मरी लेनबा थौरम कया पांगथोकने मरुप सिंह हंदक अैहाक न्यूयॉर्क ता यूनाइटेड नेशंस हेडक्वार्टर UN दा पांगथोकदबा योग डे दा सरुक याब फंगदौरी सोशल मीडिया दसु योग डे गी मतंगदा मियामना थवाय यावना थागतनरक पथेंगनै मरुप सिंह योगा से अदोमसु सोइदना तौबियो मसी नौमगी थबक सिंगी सरुक अमा ओइहनबियो करिगुंबा हाना योगगा मरी लेनरमद्रबसु जून 18 असिदगी फिरेप अमा लेप्पा याबगी तांजाने योगगिदमक थोइदोक हेंदोकपा चंगदबा नत्ते योग तौबगी हैनबी लेरबा कांदा पुनसीदा अचौबा अहोंबा लाकनी अैगी नुंगसिजरबा मरुप सिंह हंगचित जून 19 असि रथ जत्राने मसिगिसु मालेमदा मसक अमा लेजरिबने लैबाक असिगी तोंगान तोंगान मफमदा भगवान जगन्नाथ की कांग चिंगनै
Orissa-gi Puri-da pangthokpa Rath Jatra asidi angakpa amani. Aina Gujarat-ta leiringaida Ahmedabad-ta Rath Jatra-da saruk yaba phangki. Rath Jatra asida tongan-tonganba miyoi kaya saruk yai. Tasengna masida apunba Bharat athoiba Bharat-ki mami uba phangi. Senglaba numit asina lakpada pumnamakta yaipa paujel pijari. Marupsing Bharat-ki tradition amasung culture-ga mari leinaba kumhai-gi matangda panbagi tanja asi lauduna leibak asigi Raj Bhavan-singda pangthokpa nungairaba thauram-singgi matangda haijage. Ngasidi aikoigi Raj Bhavan asi TV leitaba Bharat khongjang natural farming-gi khongjang asina chingbagi phiral paiba lamjingba oire. Mamangda Gujarat, Goa, Telangana, Maharashtra, Sikkim-na chingba leibak-sing asigi semkiba numit-ki thauram Raj Bhavan-singda pangthoknakiba adu khudam ama oiki. Masi apunba Bharat athoiba Bharat-ki wakalonbu hena mapangal kankhat hannaba khongthang amane. Aigi nungsijarba marupsing Man ki Baat si makhal makha kayagi machuna leitenglaba liklang parengummane. Pareng asigi mukta khudingmak top-toppa magun chele mamal naide. Thauram asigi tangkak pumnamak yamna nungaiki. Aikhoida masina apunbagi wakhal pokhanbaga loinana khunaigi yaiphannabagi damak thaudang pangnaba amade seba taunabagi ithil supi. Aikhoina thoidokna paaba taba phangdaba hiramsinggi matangda thauram asida khananainai. Man ki Baat-ta khanakiba hiram amagi matangda ireibakcha kayada anauba thauna hapa aikhoina toina uje. Ikoi kuidringaida leibak asigi saknairaba classical dancer Anand Shankar Jayanti-gi chethi ama phangki. Man ki Baat-ki tangkak amadi story telling-gi matangda pankiba matang adubu mahaki chethi-gi warol oiki. Lam asida leiriba miyamgi talent adubu tangkak aduda aikhoina ikai khumnaki. Thagat wahi thamki. Man ki Baat-ki tangkak adumaktagi ithil phangladuna mahakna kuti kahani haina semgatki. Tongan balol kayagi wari sing khomjenduna semba wari lairik asi maruoina angang singidamaktani. Aikhoigi angang singbu makhoigi culture ga naksin nahanba pambai ama lairik asina oire. Masigidamaksu masi yamna apaba khongthangni haina khalle. YouTube channel dasu nungairaba video kaya ama mahangna upload tawi. Anand Shankar gi honajaman asibu aihangna Man ki Baat-ta akhanana panjariba sigi maramde ireibakcha singgi afaba thabak singna miyambu ithil piba ngame haibasi mayamda paudam janinge. Masina khunaigi amade leibakki yaifanaba miyamna hotnaningba phawhangani. Masi leibakpu chawkhatpagi lambida lamjingba ngamba ireibakcha singgi apunba saktine. Marup sing handakidi Man ki Baat-ki khongchat matang asi phawbadang oire. Mathangi tangkakta anauba hiram kaya amaga amuk adomga unarasi. Haujik nongju tha oibanina hakselgi matangda yamna cheksinna leibiyo. Chang amada chabiyo hakchang phana leibiyo. Yoga gi sajel su sanabiyo. School kaya amadadi kalen suti su loisilakpa matam oire. Homework loisinaba aroiba numit phawba ngaibiganu haina angang singda haijaninge. Thabak loisinduna pukning wakhal leitana leibiyo. Hanna thagatchari.